Ayeng pangtokotaba Inner Manipur Parliamentary Constituency gi mikhalda punna voter lak mapan lishing kungani panga chatruka kunga tarukna mirep taraga mathoi gi marai bak lep lagani ayu pung 3 gi nukil pung mari fawa pot hadana gani mikhalda mathau tawgadaba polling personnel amadi security personnel sing magi polling station sing da thungkre mikhalda santi oina pangthoknaba akalba checksel thorang loinana sem saba loikre Kuntraga mapalak suba mikap thok panumit realization day pangthokre CAB yauna yelhomi singda sokalakpa yaba thorang khudingmakki mayokta emsuna thengnagani haina phongdorakle ngasi yu khangogdana sitkiba kanmanong leinung shina yum kaya humdokre uwa yauna electric post kaya tekle mafam kaya da chawna amangata thokle Amasung Manipur Fire Service na Fire Service Week haina Manipur gi mafam kaya da palan tauringai cheraga sida Rims Nursing College ki Ladies Hostel number 2 cha da marfuro maina tumna chakre Mayam bukurimzari dom yang review impact news ni prime time Manipuri news bulletin dai khaidam jantazina huje pungja si fawgi moriba pausing mayam da pizari Hayeng pangthokadoriba Inner Manipur Parliamentary Constituency gi mikhal pangthoknaba sem saba mapung fana loikre mikhal santi oina pangthoknaba akanba cheksel tharang sing lakhotle punna voter lak mapal lising kungani pan ga chatruka kunga tarukna mirep taraga mathoi gi maraiba klep lagani Imphal West District ki oina su tungan ba mafam singda mathok tawgadaba district asigi polling personnel sing makhoi gi polling station singda thungna kre ngasi ayuk angan badagi hauraga district asigi manung chana leiriba assembly constituency taraga humdoi gi tungan ba polling station chamanga ga kunga mari da seasonagada ba polling personnel lishing ani evm amadi VVPAT ga loina na lamfel da leiba DC complex tagi lamthaki Imphal West District ki oina CRPC personnel lishing nipan women police personnel chamaga yankhai ga taru civil male police personnel lishing ani ga chatruka nifuga nipan amadi armed personnel lishing amaga chatruka yankhai ga nithoi seasona ga dawri district asig oina akhanaba polling station kunga tarukta nupi polling personnel sing khaktana mathau tawgani hayeng pangthokadoriba mikhal asida voter singi Pukning Thogatpa oina ahanba oina vote thadaba voter loinana ahanba voter yankhaida tokhaiba khudol pinaba polling station khudingmakta sem saba loikre ayeng pangthokodriba ani suba amadi aroiba phase ki mikhalasi ayupung 3 tagi hauraga nukthel pung 3 fawba pangthokani mikhalasi gi dama people with disabilities singi oiba akhanaba wheelchair yauba gari manga polling personnel khudingmakta polling station khudingmakta thamgadawri Imphal East District ki oina supuna voter lak ahum ga lishing ahum romna vote thadanaragani masida voter khudingmakna thokpiraktuna vote thadabinaba Imphal East District ki DC Dr Rangita Bali Waikhom na miyam da appeal tarokli ngasi DC Dr Rangita Bali of gi office ta paumising unabam da mahak na hai district asig oina punna polling station chamri ga kuntra gi manungda polling station yankhai ga mangadi nupi polling personnel sing na mathau tawgani amorom da punna assembly constituency tara leibagi manungda ya school assembly constituency da leiriba polling station khudingmakta nupi polling personnel sing khaktana mathau tawgani hairi loina na ya school asig gi manung channa koizam leikai gi maihobam lampak ta leiba lizard library gi polling station 14/13 amadi 14/16 sida polling personnel amadi mafam adubu ngak sengadoriba security sing yauna mari leinaba official khudima nupi khaktana mathau tawgani haiki amarom da district asida ihan hanbo oina khurai sobam laikai gi manung chana leiba lamlong high school da leiriba polling station number 15/32 asi person with disability sing khaktana polling personnel oina mathau tawgadori punna polling station chamri ga kuntra asigi manung da polling station chamaga taragani thoidi webcasting tawgani masigi manung da vulnerable oi haiba polling station mapanamadi critical oi haiba polling station kunga mari yauri nakalamram da district asig oinam model polling station taragahumdoi amasu thamli haiba polling station singasida thaknaba ising voter singi potafam inquiry tawpham na chingba khudong chaba kaya amasu pigadawri panba yabadi hayengi mikhalasida punna voter lak mariga lishing nifuga taret ka chanipan ka nifuga humdoi nupi voter lak
Mariga Lishing Marfuga Chatrika Yankai Mato Emusung Third Gender Kutraga Nitoi Punna Voter Lak Mapanga Lishing Kunga Nipanga Chaniga Kunga Turkna Apunba polling station Lishing Amaga Chahum da Vota the Nagani Loina Mikalasida service voter Lishing Nipanga Chanipanga Kuntraga Marisu Vota the Nagani Hari. The level of my disabilities was now to Charaga, a coin a Kando Emi Taramukse, Adamakois a coin a Koba Honever. So first level of talk, second level of talks at Toramatunda. Finally, I think they Moikari, they were so motivated Moina Hare, ma'am, a koi Katang, a koi Puna, koi Chacharaga, a Sinbio on my high. So that itself was a big success for us. We really feel very good. Kaihani entire coin hotness abasida, coin persons with disabilities, Manga Taruk Amo Chipin Tauraga, one polling station 15 by 32 in 15 Wankai assembly constituencies. This will be manned by all persons with disabilities polling personnel. Adagi koi ECI ki instruction ki one advisory amas oitang I highlight tok jo hoge koi saktak chase hai photo voter slips hai si sina koi stand alone identification oibasi yaroi any other documents mana sagi ECI na sagi high polling station jo koi loi thel laga thamani 11 documents bi Aadhaar license ko adagi bank passbook post office ki passbook Narega ki job card then service card identity card hariba documents things as this can be used as one document to identify ourselves ko Hayengi Mikalasida Manipur da Amukta Taukidriba Mawngta Nupi polling personnel amadi security personnel singsu Nupi security personnel sing Kaktamak Ohenduna Ita polling station Haiba Mingtholasida Nupi Singda Togdang Sinabagi Pauzelam Supi Gadori. Masigi Manungda Imphal East District Ladiba Yai School Assembly Constituency polling station number 14 by 16 amadi 14 by 13 Asisu Nupi Ngaktana Matau Tongnaba Sem Sari Hiramasigi Matangda reportama. Hai Pangtukuriba Tratres Shuba Lok Sabha election in Manipur Guena in Manipur Parliamentary Constituency Guena Hai Pangtukuriba Shida Imphal East District Guena Puna voter Lak Ahunga Lising Ahum Labor Siki Manunda voter Lak Amaga Lising Yankaiti Nupini Duga voter Lak Amaga Lising Niputo Glomna Nupa voter Sine Dubo Quaidagi no Baitare Pagi Manipuri Han Boina Imphal East District Guena Pagi Wankai Mehum Napakta Ladiba polling station number Pagi 14 by 33 Wankai Konsam Lekai EMD 14 by 16 Wankai Konsam Lekai B Hariba polling station Ani Asi Kogi Nupi polling personnel Oibingi Matakta Kogi Ngak Sengadoriba Secretary Singh Shishu Kogi Nupi Ato Oiduna Yamna Anoba Mong Haibitare Nupi Singh Katana polling station is the Toriba Tabok Kuding Mato Nupi Singh Katan Toguna High by election as Yamna Santi Lena Amudi Nupi the power Shinaba woman empowerment in Batanga Yamna Pazaba Pogil Pubatu polling station Anyway Hariba polling station as the Hozimak Haying both other Nabi Maxim Sabakana Honori Eduga Apomsel Ladiba Nupi polling persons in Moderaga Makoshina Karikari Hogro Havedo Yampuni being Tamil. Social Welfare Department LDC Oizabane. I Mingna is Anuradha. I lay from Na Jingamaka. I husband Maming Robin my snap. I say we say step PO3 on the Laxavani. Akoina Nupi employer more in Nupi Sinti over polling stations. No issue to Yagadoni, no issue to Godoni have the Aquina how luxury say no passing number to the acquisition of Ganinaco. Nupana with the hand pote, Nupan can go pote, I don't know who's participated with is a employer more in a quit home to a having the Aquila. Panuba election as the call. I am free and fair the Autopungam Nova Karikari, having a Karikata Win Kali, Hadi, and permission of us in Karikata.
सिजनबसिंग को सिजनबिरकनु अखोइदी नियमगी मतुंगिना मागी दरकार डॉक्यूमेंट सिंग यावरबा आधार ने बोले पीरिबसिंग दो अरु यावरबा कोइ थादांगनि नत्रबा बोती अखोइदी नो चांस अखोइदी बदु यारो हैबा सेंगना खनसे हैबा को पैसाना लेबगी पैसाना मी लेबगी पैसा पीरगा हदाबगी चटलबिदुना अखोइ मुसिनो मोनो सु मांगथरे मैम उरेदना अदुना अखोइना अफबा मतिक चावा पार्लियामेंट चटला ngang mangam future oidaba adu khanse ana ai haijani ahoidi security person ama oina moi polling gi manung sidai da kai gumba crime ama tholak pada koina akoi isa siraga su moi di kan ge na le aduna achungba thabakta akoi thawai hakchang yauna tawgani arama thabakti akoi yaro hoji hoji ki oina di akoi kaisu thuidokpa wa ba laitabani na madu polling officer singgi ayabagi makha pon akoi thabak khuding mak tawgani moina manung da changba mi si yadre hairaga di akoi na mapan ta tawani aduga moi bu akoi na control fajan tawgani Pishing polling station asida Manipur ki CEO Chief Electoral Officer so election ba lakli This is just to demonstrate women power, that women do everything much better than men, I would say. And Manipur is known for its women power. In fact, as I mentioned earlier, that most social movements have been held by women. So this is a good chance to show that and show that in a public forum. And this is why we have declared the entire Yaskur constituency in Inner Manipur, as well as 26 Bishnupur, as to be manned by all women polling personnel. The message is that we are proud of the Manipuri women and we look forward to a very good part. This is the first time they are doing it and I hope they'll do a very wonderful job and let's see tomorrow. Wangkai konsum lekai hai ma pham asigi mi gar so swada leibu ui aduga makoida hanglaga hai batare nupi ngata gi oiba polling station hangbe pasile kai kai phawbu ge habedu makoida yamu taminasi si anauba kano si am phayena khale abdi nupi singje yumda kada bot thada ba khatang cha kada mi ga leirame ba ko adu si anauba kano lakpadagi nupa dana tawdam haiba se leite ba nupi akoi su na tawba ya habda si am phay anauba kano ne Sam nungai jai masi kai no happen nupi ke nupa ga right mai ne do masi su ule nupi ki sakti ju ule nupa nga ta taw ne happen thap ko nupi khu ji bak taw re masi na yamna phaba system ne na khale masi pak sana loi rong to hon be adi ba ning khale nupa ka bai punna manana ba I giving Gyani Lakshmi Thongam, I 14/16 CG Kano Monkey Consum like I B Sida presiding officer in assigned to Virapane. Handak say for Nuping out this minor to Viraga, who participate over Yahan View Thamba, the the chance of Viraga, quite the democracy for the Bakamaki with the Yamaru, Tavakaman Haita election process. So there is a point of PMO in a question not only as a voter, as a presiding officer or duty holder, or more in a way says that participate on the Basayam Nai, here now with the Tazaba Tambi have do not quite consider. Mam Kanga, proxy vote from Bakam, but then the vote from Sumbasi 100 and Bakui Yarimake Honazaba, as a presiding officer of Amaoina, Akogi duty, Agi duty had to be as can I say, polling stations you go see Sima Pulap Oina, Pulap Yangshan by Tarepa, Siki Sima, Sisi died in the Nupi Bishin da Todang Henasida, I am Patokotoriba, that is Super Looks about Mikalasida, Nupising Kartana, Patoto, polling station Kiam, like Pasida, Nupising Asina Hybrid Maru and Langaki, Hotoriba, Sumlaba, Nupi Bisina, Makoida Buhena, Taza Piak Pamadi, Makoida Suhena, Sumlaba Todang Machina, but the Hena, Ruxabam in Wajaka Pondorli, Haying Lakaduriba, Hybrid, Patoto village and Asida, Makoina. Karamna election sipo free and fair o helaka dage karamna mathuk to buge habadu hayang momeng tamina se ngasi kanadi impact nusum forum jariba ketramium premsan wangkhai mehubom lampa
Nakalomramda differently able oiraba miyoi sing khaktana polling personnel sing oiba polling station amasu haptuna pangtokadorba election asi top pa masakama utkadori. Hiramasigi matangda Impact News ke reporter Ketrimiyum Premchandagi report tama. Masina aikogi Kurai Lamlong Bazar leiba Lamlong Higher Secondary School leiba Wankai SC manung chana hai tare Wankai SC polling station number 15 by 32 hariba sumlaba polling station asini hai polling station ase yam top pamana Manipur da yan han boina kogi lenga ki thomishing maruina persons with disability hai tare differently able oire ba sumlaba personal singatana polling personnel oina hariba mafam masida hayeng bothara hagani both thada bagi thabuk thorom khudi mak haibadi polling personnel singa se kogi differently able oiba pressing akani hai ba sumlaba thawong officer kogi CEO Manipur local pai yam sithari ngai oiba kogi thawong sing manung da amani hai hom se lega polling personnel singa unusera ga mapena kari kari fau bi haibadi yam pura mi tamisi I know that special polling session where Wankai SC channel 15 by 32 ki presiding officer Yamba Yamba Minghan Happy Oduga Sumaina CEO na Shinbi differently able music in the differently able by music Katana Saba Sumaina polling session hang be project Fawi Hena Tona Happy Hena Todankia Sinner project Aigi Ming Wahangum Soba kano ai sumaina koi ki 17 Lok Sabha in Manipur parliamentary constituency sida presiding officer man khandi base tasena yamna nungai ba phawi aduga koi sigumba differently able person jing sipu import to bani hana su khanjai tasena mak koi sigi damakta koi respected madam DCDO Imphal East Rangita Baliwaikom, I thank her so much from the core of my heart for giving me such an opportunity. Sumaina Hajaning. Aduboki, I Pantokoto election is free and fair when never presiding officer Moina, Hariba, polling station is Kadikaram Batodang lobby and can be. Dugidi ko yam section na ai de sun na koi sidal tari bising sidi differently level person ngakani na koi na yang kup na yeng chalaga dum haiba pam da thokdok sing unwanted matter sing ki thok na bhona ge hana su khalli aduga loina na koi gi sida tari bising si differently level person ngak to goi bani na live elector sing si su hena bhap ta bi gani hana su ai khalli thodok pa dugum ba lai gani haiba gi thajaba dum lai jati I am not differently able to partnership wherever so Hayengi, Mikelasi, Yamna Chechina, Konaduna, Yam, the free and fair way by election and getting habitats of Nito Makatana, Lady official sing Malta Kari, Pononing will be able to me and Taminasi. Norman parcel naman ang mapoto ko yung ngam hay ba to adom uningi tayo sung ay koy gidi lokomoto oy banina polling station da khalam na sat kada jaga na traga ay koy hayeng report tawba matam da khong na chang na sat kada bagi adum bagi kara kudum cha toy da balai gidra ga na koy khandi khanjarme adubu koy ki DC Imphal East na yam phajana ay koy gidang ta sinbi da na yam na polling station ju yam na tai saba aduga DC Imphal East ju polam lap ta ba aduga koy tariba कोई ड्यूटी में आमसीसु पाराब्लाप तबा जगह की शो अप तौरगा DC ना कोई दमकता याम कन्ना वाना स्पेशली कोई कनबोक्ता ट्रेनिंग बोक्ता तोंगाना SDO ना माई रूम द फम ने कोई जी कराई द सोई दगे हाइबगी कनोसी द याम ना इंपोर्टेंस लौना कोई जी फसना वर्क तो भी अहिंग यारेक्टर इलेक्शन ड्यूटी चलगा कोई जु नुपानी कोई जु ngam हाइबे तो अदम कोई जु खितंग शो तौनिंगी अदुगा तबददी कोई जी डिफेली एबल सिंगिना कोई की हयेंग एजेंट सिंग दजु यामना कोई अंडरस्टैंडिंग लेना वर्क तौरगा याम फजब मवंगबदा इलेक्शन जी टॉप टॉप मसक म थोकदरा होप तुजे Hai Pantokoto Ribata de Shubha Lok Sabha Mikhalda kogi Manipur ki oinadi yamna top haiba tare nupi ngakta ki oiba police station thampa amadi differently able oiba kogi miyoi ki damakta kogi mokoi ngakta na athong toba sumba polling station thampa sina election asi top oigani haiba haimam thongroi amoromda differently able oiba miyoi sing so sigumba thodang senior pasida mokoi ngambal level da hari election asi free and fair oindana miyam gi damak kogi aphoba mihur adu khanbada yamna sawo thodang logun haiba sim kone khondorok le Penusno Pomjali Bakit Premsan, Kuala Lumpur Bazaar.
Mikhalasigi Manung Chana 30 Lilong, 31 Thaubalam Sung 32 Wangkem constituency da Matok Togadaba polling personnel amadi security personnel sing Thaubal Gidishi complex tagi magi polling station sing dalam thakre. 70 Lok Sabha Mikhalgi ani Shuba Tankaki Thada Nagadoriba Hayengi vote sida Thaubal district ki constituency ahum haibadi Lilong Thaubal amadi Wangkem gi oina punna polling station chamaga taragani panda voter lishing marfut taraga mangaga kungani thoina vote thada nagani. Bisnupur district ki oina su hayang pangthokadurbe election da mathok tawgadaba polling personnel presiding officer amadi police personnel sing magi polling station sing da thungnakre laibak thibadi haukiba ningthokaba numita sitkiba nungshitna maram oiraga district asigi mafam kyada mai laktabana mikhal gi thabak thoram pangthokpada awaba mayoknare hari Hayang ayupung taretagi nungthil pung mari fawba pangthokodariba Inner Manipur Parliamentary Constituency gi mikhal gi sem saba loishin kre hayang pangthokodaba election asida state asida leiriba voters singna kari khali karamba candidate pami haibagi matangda impact news na miyam na phongdorakpa paudam gi matangda akhanaba report ama hayang pangthokodaba ta taret suba lok sabha election asiga mai leinana impact news na Nahan makai Manipur ki tongan ba kaithian sing miam tin mafam sing da satuna karamba candidate ta karamba issue da vote thada ga dagi haiduna miam unarap ki makha sathar koina ngasi asi Manipur ki tongan ba laikai sing da satuna miam go unaduna karamba issue da vote thada ga dagi haibagi matang adugi makha sathar pa saruk aduni Manipur ki issue di makta loi mayong naraga ada chongtho ga ngang bangam bamido aduda oni piningi boss akhoi Manipur asibu nuksibiba adagi ireiba ijati asibu kange haina khanba ireiba ijati gi damakta lepa adugumba miyo eduda thadage na khalli Manipur leipa asibu sembiba ngamba adagi machet tahanbidaba sugumba mi khallaga thadaba pam huji ki oiba phibam sida leiba ki oiba issue sida moina ada salaga khoi Manipur gi oiba issue thangat pangamba dagi mathauna leiba hai tare ado thauna lei na tholaga amata ngambida bado adugi akhoina yam nungai jati Mawong tabadi amak toraktire dana moidi prajagi awaba ngata oire dana hanaki irang du bhawba kano tori dun non anawam thagala yenga siraina khalli shuje akhoi gi keno da laila shu tambada khotpada adi irang kai gi yam lei tawa adi disturb ki yam keno lei oidawa adi mu daga tawkhewa tha ahum mari hena class tawkidawa adugi awaba adum ba lei oidawa naha singda akhoi gi piba yaba thabak phangdana leibasingse sumbagi matangda bame moina mathangda su ka gi hare debako aduna mayam gi hun khangna moi thabak tawba taba alu tawda tardi sahi manga lo ro moi jum sindam issue di makhal le khoi Manipur ro lei je issue di haidra kan de tawbada di hojing maru oina Manipur da leri ba si issue ji makhal amani kaktani haitare maru oina khoi gi maitai proof si mang gi kada de kan naw gi damak ta khoi hojing leri ba schedule tribe ki issue de ngarang na han da ngai notice ki people gi damak ta khoi gi amam banu mine na khanna gri ba citizenship amendment bill sigum ba issue ji re kan da mayam sina karam bada phagada ge karam bada masi khoi gi Lok Sabha gi akhoi gi phabak se pham kan parliament da khom thiluba ngamgada ge habje masi khalla kan da mayam jina vote thada ni phabasu mali yoksan na phado oraga su amu bira amang bo heta mayawi khangre gyaram tadre wakhan je leptri ba andak lepi ba vote candidate sing je feeling ba ma phog yaudram ne ji nota da begen khali khoi gi huji lai ba India ki politics ta oidaba karima khar hajal laga osi tawni si tawroi ka pa hajal laga pangthorak ta budu praja sengna adu khangmang ame aduna makhoi aseng ba saktam si khara hena puto ning aduna akhoi si oidaba ngang si jarak tre thau li sang sina khona sima tawni pa hajal tarok to mayam do praja sengna khanga malian khan badagi praja seng sidagi su khetang khoi da wakhal ma khalan ba pam aseng mu
कैंडिडेट सिंगना वोट कानबगीदमक्ता तौब ngamloida thabak kya miyam da hajin khiba adu miyam na khangai haibasi asi tongan tongan ba phongdongnarakliba motsing asidai khangba ngami amaromda Manipur amadi India gi political system asida moliba asisu phongdohaningbagi apamba phongdorakli loina na political party sing amadi miyam gi marakta laiba gap asisu laitanabagidamakta political party sing amadi miyam na honabagi matam oirabra haibasini impact news ki damak camera person Biswajit ke loina na paudam jari ba isa elangba musuk Outer Manipur Parliamentary Constituency ki hayeng amukhanna vote thadanagadoriba district Mari ki polling station singda mathau tawgada polling personnel sing khongsan kre polling personnel sing adu makhoi ki polling station tamna ayu angan badagi chatna bahauki Senapati district ki su polling station taraga mathoi ki damak polling personnel yangkai ga Mari amasung security personnel chamanga ga kungani pan makhoina mathau tawgada polling station ki damak district headquarters tagi khongsan kre Hayeng pangthokodariba inner Lok Sabha Mikhal ga mari leinana nungtigi fongba pauche amadi electronic media gi editor singna Mikhal asigi matang da miyam da pausel pirakli amadi miyam na karamba issue da mirep khanbagi apamba singi matang da impact news ki akhanaba report ama Hayeng bot thada nagadoriba si aigi wakhalon da haiba taragadi issue da su base tawgani aduga ayambadi mirep haitare mirep sida miyam gi thabak torkani ena khanjaba adugumada oina lakadra khali issue da hai taragadi mayamna dum hainari duni ngasagi party political party singsina karamba issue singda hena thawai yauraga chali aduga khogi miyamna oba pelaba bill mayama puthokani gaina hainaba singsigi asi yaningdaba khobogi kholaw mayam su leibanina sigi issue su lemna tharoina idi lawi issue si khogi kano se Cape se citizenship amendment bill se masigi si adum mioi khradi section khradi masi sana hangani tabada nuai taba dum yawi aduga kanona khogi congress na puthoiba law khoi laws of asylum se asylum sisu adum khade adum khanba yawi adu mayam na sum khoina sum thengna bada ever oide maram si amadudi laws of asylum dudi matam khargi sangjafam lobani madi citizen khoi oibu yabagi porsi yam lapna lei matam kharka kin na moida tangai phataba lan mo thopo ro khong cha do ro adu dum selap kangu gi oina leibani na miyam na kanna ever oide madudagi hena khoi kan torubadudi ngasagi cape sina oina lobra na khali ado yengse akhogi kano se mayamna dum haine dungai tampak tadi akhogi sel thungi matik mayai so adum kalkani aduga singdana adum khulai paiba nongoi paiba mayamna bodam tawri singai tampak tan selni ado sel se kamai tong tawge ngasai mayamna khoina thajanariba mirep afa mirep ne thorei bisnu oidoribra isuda sarkadoribra orna thagana ngasai sel gi matik mayada sakadoribra haibado adum yengba taina ai thamjaki tampaki lamdadi akhogi free and fair se adum oigani na khali akhogi ai 90% adum man apamba da bothada bada kaishu thutuna ayat pa leiroidra na khali ado mirep khardadi moida singnajaba badi yarom biyai ado aidi adu da ka hena aidi ogado mande mamdi khoi security so adum kangani adagidi lekai da khoidi khunai lona adum pura sap poni lekai gi allaman hayam lei club hayam lei seda hummaga hekta tawdabi yadi hay potudi ai shari tawdu mande thamjaki Hayengi Mikhalsi yamna maruiba Mikhalamani maruina khoi parliament da matik chaba amio chatbangam daba khoi Manipur gi issue kya si puthopangam dabna maram moirakanda khoi da khoi awaba kya thengnaba myam thoi aduna Hayengi Mikhalsi yamna maruoi aduna party gi haiba thidana khoi afaba mire haiba tai madu khallakanda khoi na maduda vote piraga khoi Manipur gi ba ahongu purak poduniya mataka oripsi Hayengi Shusi Yamaruina Hajilasi Anini Mam Tatana Doshi Han Madalari koi CAB gi issue si ama chawa issue mo oi on the other hand aduga asylum gi matang si chawa issue mani adubu people na kadai phawda makhoina CAB gi issue natraga asylum gi issue sidi moi gi choice tu gi makha pongani ekhoina CAB gi makha chakadabni natraga asylum gi makha chakadabni haibadudi akhoina haidokba haiba su thudokna yaroi na khali aduna madudi people ki choice nai thamjage Hayengi election si yam phajana khoi free and fair oini na chaw thajaba lei maruina khoi chief electoral officer na su yam chawna khoi mari dakar leiba khoi hypersensitive sensitive aduga burner level oiba jaga sing thu khoi khandoktana masagi khoi paramilitary forcing deploy tawgre aduga mamanga su dum thoki baduni khoi outer ga inner ga changdano matamda outer da khoi pamda ba haibadai khoi gi boot capturing tawba adum pamda thodok thoi
aduga proxy vote am toba aduga hayeng gi akhoi valley gi si am tang na thokne khali aduga akhoi proxy vote kai leiba sing si akhoi general election da gi am toraga su akhoi MP gumba lakpa sing parliamentary election ti am tang na oi adumak pu handak ki matang asida di people sing si am aware oi mamang gi mikhal da akhoi MP election bu kedau no ka ne vote hada kedau mayam yaw ya du handak ki matang si di Manipur gi miyam pulamak si akhoi thola ga hayeng gi du mayam maru oi ba mikhal asida vote hada kani hai bi thajabale mamang gi election singa yeng na bada handak ki lok sabha election si akhoi gi voter sing su hai di praja su yamna thawai yauna saruk yabagi sakdam mama phibam mu uphange handak se mamang hai di akhoi parliament ki election si akhoi laikai gi member gi election ne kalle hai ne badi member si pikna laikai khata torok pari ne mayam pur mu yaw buduna laikai gi member gi vote ne kalle hai na hai ne mani ado handak ti mayam si yamna fajana saruk yadana adi campaign party singi campaign makta tawrasu yam mapung phana amanasu hendabi amanasu tadabi sida amana tawriba jagat amana sangjel tawbi hekta bongama haibatai ado democracy ki festival khwai chawba democracy ki festival ne haibase handaki lok sabha election sida koi singdasu tamdasu ai uba phange na logjai ada han bata outer gi vote thada nagare tang 13 da hayeng tang 19 sida koi inner akoi tongan by assembly segment kuntrani toina pullaga saba akoi inan Manipur parliamentary constituency masigi vote hayeng tang 19 sida thada nagadabani hoji akoi gi polling party sing mai magi polling station sing da thungdana hayeng gi voters na vote thada na ba sem saba bagi thabak kan chathana ba hawkre ana matang sida aina voters sing da appeal amtang tawjeningi maramdi masi akoi gi local gi haibati assembly gi election gumba natabani na akoi gi voters ni yam niyom sumna aki khang leitana adagi sakbai yingadabida issue da base tawraga sida karamba party da sida piragadi aikoi gi miyam gi awana si kokani natraga ko oi haibna chingbadu munna khandabiraga koi gi aranba pambaita vote thada na bo honar pa yawrasu madu laithoktana khotoktana tawrerga yam sumna vote thada biu haidai appeal tujeningi aduga akogi miutsi aphaba akogi Manipur gi miyambu asumbo maikaida pubi bangam gadaba chingbi bangam gadaba Manipur miyam gi awaba kon bangam gadaba lairiba issue miyam solve to bi bangam gadaba adugumba matik saba candidate ta mayamna support pinaba ai appeal tawjeni issue gi badi issue yam lei akoi hoji watho oinari ba cap ki issue nong lakpa law of asylum gi issue apspa kari mayam am lei khre adu bo khoi gi Manipur gi miyam ji taseng issue da chat kadra je ma se jinganingai oi masi open sector wa phama mana paisa da chatpa haiwa phama ma lei masi yamna chumde lale na khangasu khoi voters sing sina bhap ta da ba ha da si voter loina ba hai ba wana te ko ayam voters sing bhap ta da na sena chatpagi niyom je lei adagi amu kari issue lei state sida kari wa pham lei candidate sing ya pam ba kai no hai ba si mayam sina khangna ba hona de khang ba zo madu election ma to ya ko na kau thoga paisa da chat ki boina tawi aduna taseng na harabada koi gi election ase issue da based over election do ifam thobasu masi kayadi oigande hoi issue di aina jo hana hajagre yam leyana dai do jiksi BJP gi election manifesto da CAB gi wafam mamu naw na yawre madugulo na NRC gi wafam jula ani si yam na maru ba wafam ngaktani adegi hoji Congress ki manifesto da yawre ba law of asylum adegi Congress na chahi trama rule tawsida center da su state da su admak leibedu da loktho omdre hoi pham khra da loktho om su yam mam loktho traba apspa si loktho kani haiba na ta review tawni ga hairakpa adegi sigumba ID particularly maru ba apspa ne law of asylum adi cap sibasigi isujing sida base tawraga ai election si pangthok kadrai na khanbani adegi atop wa pham amana mu akoi da Manipur da leribe issue si ILP gi issue ba saung leri
अदगी मितई की वाफम मितईना शेड्यूल ट्राइब लिस्ट चनबी वाफम लेरी अदगी अमु हदक की इलेक्शन से सुंगांग रक्तरे हाइबाबू अखोईगी अखोई करे हाइतारे फ्रेमवर्क एग्रीमेंट की वाफम अमसु लेरी अदबु आयाजी इशू मयाम जे मुन्न खनरगा अदगी मीडिया ओइबसिंग असिना करी करी तौगे न खाली करी मोइना तौरप ओइथोकप याबगे गाइबदु खनरगा अदकी इलेक्शन से पाथोक्तना मियामना भोट पिहनिंगबनी अदबु अपामसी चप चानो ओइगनी हाइबसी थाजदे इलेक्शन असे तसेंगनमक्ति फ्री एंड फेयर ओइगदबनी अदबु मणिपुर की तांकनी थोना पांथोकपनी एप्रिल 13 आउटर की थादा नगरा मदसु फ्री एंड फेयर ओइगिब्रा इसे अदम क्वेश्चन नि हंगनिंगाय ओरिबने हुजिसु अखोई एप्रिल 18 सिदा पोलिंग स्टेशन 53 अमा अमु हन थादा नदोइने अदुना तसेंगनमक्ति अखोइना फ्री एंड फेयर ओइबा अखोई इन्फॉर्म चॉइस कैंडिडेट सिंगसी कना कनानो पार्टिसिपेशन करी ओइरकदगे करी तौरकदगे हाइबदु खल्लगा अखोई भोट से थादा हनिंगमने मदगी तसेंगना हजिक हंगबिरिबा फ्री एंड फेयर हाइबसे ओहेननबो होनबदा अखोइदी इलेक्टोरल रिफॉर्म अमा अदि दरकार ओरिब्राइन खल्ले अदुबु होय हयेंग दंगारे भोट थादा नगदबा अदुना मयाम पुनमगसे मदु तौदी ओइथोपगी हजिकती मतमजु लेत्रि अदुगा मदुदी मतम सांगा संग प्रोसेस अमने तौबदबु अखोई भोटर ओइबिबिसिंगसिना अखोई लेबाकी इशू खंगना मिया मरक्सिदगी ख्वाइदगी फगनी हाइबा मदुदा सेन थुम करी अदु मोय वखंदु खंदना अफबा मियोइदो खंबियु सोइदना भोट थादबियु तौबदबु मियाम थवइदबा पार्लियामेंटरी इलेक्शन नसिदा खंगदरिबा मियोइसिंग असे पार्लियामेंट चखिदौनी दिल्ली की इलेक्शन नि गाइना हाइनाबा बाय यावे अदुबु हारिबा चखिदबा मियोइसिंग असिना लेबाक असिगी लो सेंबा अखोई स्टेट की इशू पुखतपदा मोइसिना मफुंग दायित्व लौगदौनिना अखोइना खल्लगा सुसोई सोइदना भोटरसिंगना मसा मसागी ख्वाइदगी मरुएबा डेमोक्रेटिक राइट अदु सिजनरगा भोट थादबियु अफबा मियोइ खल्लगा भोट थादबियु हाइबा फमसि एई थमजनी Hayeng pangthokodriba Mikhalesigi Mangwainana Hengang Thongzo Modi Andro Assembly Constituency da Maruina CPI ge polling agent Pamba Amadi vote thadaba Yaroi Haina Aki Khang Pirakle Haina CPI Manipur State Unit ki Maikai dagi Thamlakli Namfu Safuda Mikhal Thengnanaba Thangzilakliba Khongthang Asigi Matang da CEO da Wakat Lubada CEO Mashadasu Hiramasigi Matang da Wafam Kaya Mapam Kaya dagi Wakat Lakle Haina Fongdoroki Haina CPI MSU gi Secretary L Sodin Kumar na Fongdorokli Irawat Bhavan da Laiba CPI Loishang da Paumisinga Unaba Amada Sodin Kumar na Hai Aranba Pambai Season Rakpasigi Mayokta CPI Tumina Laitokloi Chapchana Thengnanaba Sem Sare Mikhalasi Free and Fair Oina Chathanaba ki Damak ECI Amadi General Observer da Che Thaduna Wakat Lagani Hairi Wafam se yamna koi nattaba sajat kayama salaga koi vote phangnaba vote munnanaba hodariba kya singa se mase koi communist party na koi condemn tawi masi thoktana bai damakta koi mari leinaba koi department singna chap chana action lobiu haidana koi koi na thamuba koi wakat khiba sumba me on namna sumba kya singse mayam da so koi phongdok sari Hayeng pangthokodriba Inner Manipur Parliamentary Mikhalga Mari Lainana Imphal West Commando ge team amana lokhatpa chiksil tharangi manung chana ngasi Thangal Bazar ge tongan ba mafam singda thibu humba ki thabak chathakre Imphal West ke additional SP operation Aribam Ghanesham ge meeting makhada ngasi nuktil pung mari ge minute nifunga dagi pung manga ge minute kuntra ga taret fauba Thangal Bazar ge Drum Sala Delhi Motors MZ Venue Hotel Nongin Mezor Khuldagi Jalal Crossing fauba ge mafam singda chathaki ba thibu humba da mafam du ge miyoi chahumga kuntra ga chahumga Humfuga mangagi verification chathaki maduda masagi saktak che sudaba miyoi taraga mapan fagalaba matung makata ba wahang pahong chathanaba city police station da sinakre hairi Chief Minister Nongthomam Biren gi mathakta Congress ki mireb oriba o Nabakishore na sirakhiba Maral Singh adu yumpham yaudaba Name Chief Minister Bu Mingchat Thihanaba Hotnabani Haina Lok Sabha Mikhal ge returning officer na thadrak kiba so cause notice adugi paukhum oina pikre Chief Minister ge personal secretary na Aroda thaba so cause notice ki paukhum da Navakishore na local TV channel amagi khana nainabada mahakbu Chief Minister amadi Manipur laingak na mahak Chief Secretary famdagi maram pidana lokthok pire haina lana phongdokhi
Chief Minister Bulan Uhanaba Wafam Adu, Chief Minister Namiyamgi Mafamda, Sengdokhiba Kaktani, Nabakishorbu Soknaba, Ngankiba Nate Haina Pali, Sokos Notice Ki Paukum Piba Duda, Nabakishorna, Lona Wakalakiba, Nabakishorna Lana Wakalakiba, Adubusu, Kakpiu Haina Wafam Yauri. Hayeng pangthokudrba Inner Manipur Parliamentary Constituency ki mikhalda film ki artist singna political party amatada sogotpa leizade haina film forum Manipur ki maikai dagi phongtorokli loina kanagumba artist karana political party amada sogotpa yarom labasu madu maranai gi oiba wafam ni haina su phongdokli lamfelda leiba film forum Manipur ki office ta pawmi singa unabam da film forum Manipur ki chairman S Mangol Chauna hai ngarang khwairambal kaitel da BJP Yuva Morcha amasung film ki artist singna BJP ki inner candidate Dr. R.K. Ranjan ki election campaign chatakre haina media ki khuthang da phongna rakliba pawasina boniam thokchom na artist singna BJP da sogatpo oina phongdokhiba wafamasi film gi artist khudima ki hak manghan bani film gi artist singna manamana pamjaba candidate ta vote pibada forum na athing balaite thingbasu ngamde madu mahaki hakni adubo boniam thokchom amadi atai artist karana BJP gi election campaign da yaurga film artist khudingma yaubugum leibak miyam da lan uhanbagi boniam thokchom gi matakta film forum Manipur akan babit yeng changlagani hairi Manipuri leiba film artist sing si tangai phadana mingji panjage khoi kanauma party amadu panjaba pamdabani BJP gi Dr. R.K. Ranjan da film gi artist kina punna saugal le haikibadu madu yamna henjinba aduga masagi daita nattapa akhoi authority yamna oiningba wangang ni habisi ma koi ahamada tamjari maram aduna film forum na aduga film ga mari leineriba khudingmakna boniam thoksong gi mafamda akhoi akanma miyeng changlagani mana pamba kanagumba miyo amadantraga party amada satpada akhoi athingba thamba leite thambagi haksu leite kanagumba miyo amana mana saugaliba party aduda satpa matamda haibidi artist singbu amotpa amuba kali tation beaba wafamna singbase matung tabadi phongdopiganu matang size da break amlok jage break ki matung da Ukhrul district ke Taloi khulda taret suba district level Suri Kaso Fanet Garlic Festival hagdokhi bagi paw di Manipur sung malangi tungan ba ipok sing pudun lak chake impact news meeting ta don lebio break ke matung da mayam bo kana taram nok chari Taloi Kharngaram Self-Help Group Federation asinduna taret suba district level Suri Kaso Fanet Garlic Festival kam state Shell Ukhrul district ke manung channa Talui Khulda ngarang pangthokre ngarang pangthokhiba thoramadu Talui Kharngaram Self-Help Group Federation ge chairperson Ning Shimla Raikhanna Talui Chanam haina maming lejarabasu Lomi Singda Sel Thumgi oiba khudong chadaba leibana pothok hantarakle masina Lomi Singda suninghana bapokhale hairi pothok marang kaina pothokpa ngamnaba lainga ki maikai dagi mitning changbi naba apil tarukli customer lay the buggy the mug I see Karaya Tabakan Shuba what Nabadu Handagre you talk the Badu get scratch the Boshulay Duga 5,500 a day Handare who took the hand habadi I do I quite dear Ngambadi 1,000 kgs I say I quite not here mother I quite assist get the mug the potok bangam government the Karama Madang Bangbiraga I quite book crying shin birabadi Shoyden I quite 10,000 kgs 15,000 kgs kumbasi puthok bangam gani do ai khwai gi Manipur gi organic ne haina na khwai na mateng bangbirabadi government na mateng bangbirabadi ai khwai hotna cherage Festival aduga mari lainana Talui Rising Youth Club ki president Kahangpham Bashumna Hai Talui Khulda Ladiba Lomi Sing asi ayambana lairaba oibana singi cultivation tawbagi thabakta maipunana changsinba ngamdri Lomi Singda financial gi oiba mating pirabadi Talui gi sing puthokpagi chang asi yamna hengatkani hairi Hungi youth oina asi festival kno kalik shi production yamningai aduga Manipur state sida khunjina production labor sina sufficient oiningai shu akoi hotna ninge si especially koi village urbanina financial constraint in our village we cannot totally or altogether involved in this cultivation
Citizenship Amendment Bill yauna Manipurgi yelhomi singda sokalakpa yaba thorang singi mayokta MSU na thengnagani haina kuntraga mapalak suba mikap thokpa numit realization day ga mari leina na MSU gi maikaidagi thamlakli MSU na sinduna pangthokiba mikap thokpa numit ki thoramadu ngasi ayuk singzamai pishum chinga machada leiba athoba potsangbam premananda amadi huidrom local gi khubamda MSU gi firal chinkhatuna haudoki Athoba singi kubamda hailei katpa loirba tungda pisum how ground da miyangi oiba mifam masu pangthoki ningsingba yabadi Manipur na India gi fibanungda chankraba matung Englishingam chamapal gi yangkhaida matamdu da Manipur Chief Commissioner oramba Himat Singh na Manipur miyam gi apambagi mayokta permit system lokthokibadagi Manipur da mitok miyan chama sing Khangdana changsinba horakhibaga loinana Manipur gi yelhomi sing kanjanabagi damang miyamna changsilakwa ihau singi manungchan Englishing of chamapal marfu gi April 13 All Manipur Student Union na luchingduna changsin kiba anti foreigner movement bu thingnaba hotnabada security force na nongmai kapada potsambam premananda amadi huidrom local laikhidabane Go back foreigner issue aduda nongmai guli na kaptuna hatkiba adugumlaba mahiroi athoba sing adugi thongna sing adubu nixingba moina khoina ngasi bok leptana emsuna kuntraga mapan chuba relation day pangthokpani mikap thosi hariba adugumba kholago loina indigenous myam sing asibu kanjataba yade haibi damakta emsuna achoba thodang lauraga adugumlaba 1980 da go back foreigner haiba foreign national issue da achoba thodang laugiba adumaina hujiksu emsuna makhatana dum laurai lamdamse leiba amadi future da horokadaba youth sing da mikap thoga Hogi, Matamam da Kanjana Tokiba, issue Dubu, Citizenship Amendment Bill na immigrant Miamship Pusalaga, Ona Tainaba Mondo in a Pusalapa, Msuga, MOU Shine no give a later about the Usitapadona Smite Toraiba, Sigi Miam Singse, any government Lakpada, Msuna Hariba Citizenship Amendment Bill, Natrahaga, Indigenous Miam, Fruit Miamsibu, Mutanaba Lakpa, any bill, Msuna, Sanaba Yaro, Fruit Singsu, Indigenous Miamsibu, Mine Kanjagani Habagi, Wakalon the Punat Cheminaga, Lamdamasi, Kamin of the Isaisa, Punatodang, Luminabsi, Habse. Ngase yung Manipur da sitkiba akanba nonglay nungshitna mafang kaya da amang ata kaya thokan kre telephone tower yaw na yung kaya humdo kre uwa kaya tekle electric post kaya tekpadagi may pibada khudong chadab kaya mayok nare adum oinamag asok apandi yaw hawdre kangogda na sitkiba nungshit aduda Imphal East ke Porampat police station na konba top khonang khong gi RK leirakta leiba yum ahum nonglay nungshit aduna humdo ki amang ata thokraba imung sing adudi Laikai simaktadagi mayang langbam memcha chahiyang kay mari ning thaugzam tomba masung ahibam tirthargini yum ahum asigi manungda mayang langbam memcha amadi ning thaugzam tombagi yumni amaromda none district ki manung chanba Scotland da su BSNL tower amasu Tektuna amangata thoki thongju part 2 Imphal East ki Bamon Kampu part choi sagol tongba luang sangbam gi mafam kaya da su yum gi jinga phaklang amadi ujau kaya humdoki hairi ningsingba yabadi thasi gi hauki batraga manga gi ayupung tara rom tabada thoki ba nonglei nuksitta Kakching district gi nupi ama Churchanpur district ki T Munjang village gi nupi ani punna mioi ahum leiki dabada natana mahiroi kharasu asokapan nangkibane loinana yum school amadi loishang kaya amangata thoki bane oriba fiba masida mari leinaba laingak ki authority Miding Changbiduna Tengbang Preview Highness Awabata Imung Manungi Gimio Singna Pongdorokli. Nakalamromda Ministry of Earth and Science ki Indian Meteorological Department ki matung inna ngasi sitkiba nonglay nuksit adu pungda kilometer nimfu dagina yang kay fawgi chang da yang na sitki hairi. Nungshitse mammaga hekta maigai khangdana laebako adai imung manungi thabai ngang khara loisili ngasida yumje humakpadagi ipanu pagi yumsina pulap oina phaagang sa angang manungi tumaga leidimini ko sokamakti sohogde ado yumji pulap makhongju kasu yaura pulap phakre magisina aigi yumsina mayang lambam sina ningdogjam mayang lamonggi sina yum mathakje hungpom humdo khare phalang khara mo humtoe hoji mu khoina pochai thamjanna ba haidana pochai mayam cha khairi ba singje thangjanna ba haina khoi semkat chagat padi haujari chimari leinaba mayamna kitang akhoi je miyeng changbi daga kitang atuba matamda mating singje kitang togbirakna ba ne ningsingjari Haukibe April taragamanga gi ayukta sitkiba nonglai nungshit na maram oidaga 132 kV substation Churchanpur gi 132 kV DC Kakching dagina Churchanpur FAW gi transmission tower manga tukhiba na maram oidaga substation asina mai piramba Churchanpur Kakching Chandel More amate ilang khangpukpida numit tarani dagina taragamanga ni rom mahoksa gu mai piba ngamkhiroi haina Manipur State Power Company Limited MSPDCL gi cherolamana khangalakli
Manipur Fire Service na Fire Service Week hai na Manipur ki mafam kya da palan tauringai manung da Imphal West ki Lamphel Police Station na Konba Regional Institute of Medical Sciences Rims Imphal ki Nursing College ki nupi macha sing ki Hostel number 2 chada marfu rom mai na tum na chakre thangdok thokfam da ki fangba paw da hostel adu da leiba nursing mahiroi chama ka yangkhai lom adu pung ma pandang na ba Rims da duty chatna kraba matung pung tara rom tarakpa matam da hostel asigi saruk tangkhai amarom mai na tum na chaklaba matung da miam na khanglakibani hairi Fire Service Tender mga laktuna may kanab honaki may adu makatana sandoraktuna Boys Hostel yoksilake torpadagi State Disaster Response Force SDRF ki personnel sing Manipur Police amadi Rims ki security sing yaw na may adu kanana bahona bada mating pangki may adu numit nung ba matung pung taraga ni toyrom tarakpa matamda mutat pangangki may mutat na bahona bada matam yam na changkibagi matang the impact news na Fire Service ki miyoy sing da hangbada housing Manipur Fire Service ta piriba fire tender amadi kusukulai sing asi matam asiga yam na chana dre maramasina mari leina ba lengak na leirib award passing asi upgrade tawbiu loina lambi chatpiriba miyam na su hek yariba makai Fire tender sing na lakpa matam da lambi thaidok piyo hairi thogdo sigi matang da Lamphel Police na case na malakot kre Sai ngai matam da akoina satradi ngasi je ahanba akoigi phasiar base nursing gi phasiar se wata duty to bo ozana puraga loina chatkiba matam moiba aduna student jing da effect oiba adagi akoi asi ana aso pandi leitre adubu po chai jing da di ayambadi loina chakhre ki sanadre yam sanadre aya tenda sanadre adagi akoigi khulai noi ju khara wala khoi ji tenda sanadre maramdi hoji sida saga som saw ngelete sida loi thauji lega jing je gari manga thauji lega somda aduna saigi asomdam next amala agadi saroi doine ba aduna khoi ji sida khoi si name abanena khoi na mai control to gum arabanena khoi na gari ama ani thajing ghara ma hero pista Maitai singi yamna luba laifalen ama oiriba kaina laisang gi manung da leiriba mi leikhidabagi amanba furasi Manipur government na athumatam da lokthok piyo haina kaina development and protection organization gi maikai dagi mari leinaba department singi pukning chingselakli loinan hairiba furasi lokthoktriba fawba miyamna kaina da lai khurumba lakpidana basu apel tarakli hiramaski matang da Manipur Press Club ta pawmi singa unaba ma da kaina development and protection organization gi president Laishram Megana hai hairiba furasi lokthok pinaba mari leinaba department da Kiarak Haizakrab Laikre Adubu, Hose Fauba Lautokaba, Maram na Oiraga, Kaina da Lai Krumba Lakpa Mioy Singna, Kangdabadagi, Mi Asiba Sigip Fura da Hikat Lekat Tamduna, Seran Naba Mawong da Lai Krum Le Hairi. Hariba Lai Pamje, Nushidana, ID Timunati, Lai Krumado, Lana, Moina Lakpada, Moidi Kanji the Mina, Parjami, the Kanji the Mina. Laido lan kurang greba. Asiba ninging purado ado laido kuramale basini. Jakala jo adu kale. Pasha thadar jo adu thadare. Kuramajo adu kuramale. Parjapuna magda aku na pondok jaripsidi. Shera masih asyik malai pamje. Shengiyam jong mangi je kanbi raga changbi ra. Pura hani adi base. Masih hek lebak bak loin magjaga. Pura mag loin kot lang thok jaraga. Anu ba. Pajara thol ke shea magana. Dental cosmetic yauna ya lying bagi modern technology kaya yaurba anoba dental clinic GR dental clinic ngasi ka shamthong top leirakta hangdokre GR dental clinic na state asida paugilam da thabak toriba mioi singda chada kun gi discount pigani haina clinic asigi Dr. Mamoli Pukrambamna thamlakli ayambana care lawdeko only narakan dang keno tawe han narakan dang oina moi gyan tabai dang tawe bokado smaina tawidam phai ado yase habadi luna na thambi gada bani habdi yase dagi mendi oral hygiene maintain to wasne boko na daga su every after 6 month ko adum routine dental check up te dum darkar oi nongjono sakak tana chatpiri ba yamba ibung yang ko ado adum 20% off adum thamni ko cosmetic adum aesthetic ki sulon yaro kani ko
इमुंगी थबक इनखांगदगी हौरगा मखल कयागी थबक सुदना मसाना मसाबु थबक पिजनबा पांदमदा लिंखतकिबा संगाई सर्विस की अनौबा ऑफिस अमंगसी उरिपोक तौरांगबम लेकाइदा हांगदोक्रे हाइरिबा लुब असिना थबक फंगद्रिबा नहा सिंगदा थबक पिदुना लमदमसिगी सेनमेटलोन फगतनबा होनबदा अचौबा थौदांग लौदुना लाकली UPSC na Lobo All India Civil Service Examination 2018 da chamanga ga kuntraga manga suba rank lakraba kanguzam Sunindra Opagi thorama mangasi mahakna class 10 fawba mahai tamlakiba Galax Glory English School da pangthokre gari makhale kai da labor school asigi loishang da Opagi thorama do pangthoki Manipur Amateur Photo Club na World Veterinary Day ga mari laina na laklib April kun ga tareta Love Your Domestic Animals haiba them da photo competition ama kono mamang da leiba lamyan ba sanglen da pangthok lagani haina lubasugi cherol amana khangalakli Jainism lining hongdok lamba Lord Mahavir gi lishing aniga humfuga chamanga lishing aniga humfuga taraga nipan subam pokumon thauram Mahavir Jayanti ga mari laina na lining asigi oiba miyam gi khongchat ama kwarambal kaitel gi akoiba da pangthokre Sri Digambir Jain Samas Imphal na sinduna chatakiba lining khongchat adu Kasturi thongdagi hauraga Thangal Bazaar MZ Venue Dharamsala fauduna laklaga National Highway 39 gi lambi da laktun interpa chute kaisapa junction tamna laklaba matung Paungna Bazaar da leiba Jain Temple da loishin ki मोक्ष प्राप्त हो गया हरदी अखोने ईसा से ईसा की मनुंगदा खनगदबने अमा नुंगाइतबा तोरोइदबने अदुनतना मान हाइसिना ईसादा लरिबो दरकार लेब नतना पोत अते अमता थमोइदबने अदुगिने माना फिरोल बो सेत्री से अदा अखोइना मणिपुर दा लरिबा जैन समाजना मणिपुर की प्रजा की दमकता नसी होरेन मंदिर औरगा मणिपुर की प्रजा की दमकता शांति की दमकता भगवान महावीर दा खुरम जरनी Hoje ngasinомagi sanabagi pau CSC Wangkai Ningtem Pukri Mapal na kuntraga mga suba State A's Group Aquatic Championship ki overall champion oi kre loishin bagi thoramadu ngasi Kumalampak Sports Complex da leiba swimming pool da chatake ngasi pangthoki ba thoramadu da International Master Swimmer S Jayanta Junior Boys ki National Swimmer Hiren Sagol Sem amasung Sub Junior Boys ki National Swimmer and H Nauba da Association ki maikai dagi achamba khudol piduna pungning thawat ki chatake ba State A's Group Aquatic Championship asida CSC Wangkai Ningtem Pukri Mapal na gold medal taraga mapan silver medal tara amati bronze medal amaga Loudon overall team champion aduga MZMC Wangkai Ningtem Pukri Mapal na gold medal tara silver medal taraga humdoi amadi bronze medal taraga mathoi fanglaga runners up taki Manipur Swimming Association gi miteng makhada chatakiba sit championship asida tungan ba unit taraga nipan dagi lakpa nupa macha amasung nupi macha sanroi chamaga marfut tarana tungan ba masana humfuga mathoi da lamba tong naki Atay college singi ising luba say modern college standard college na singban lay da su mapoi gi poldu da su ai goina min amatong bada changabe ata essential for ba khare di dum wat sports department is going to start its training ayuk to wanu dinda to training so howrene su tai adu orgadi ising sidaki yamdra tai met to ngam da su sendo pidra kitan ruhon biraga angang singse yam phajana loiba ngam jana ba madumadi kitan puning changi we Arabada bulletin asige headlines amuhana mayam da thamjage Hayeng pangthokadaba Inner Manipur Parliamentary Constituency gi mikhalda punna voter lakh mapal lising kungani pan ga chatruka kunga taruk na mirep taraga mathoi gi marai ba klep lagani ayupug taret gi nuktil pung mari pawa vote thadana gani Mikhalda mathaw tawgadaba polling personnel amadi security personnel sing magi polling station sing da thumkre mikhal santi oina pangthoknaba akan ba chaksal thoranga loinana sem saba loikre Kuntraga mapalak suba makeup thokpa numid realization day pangthokre kep yauna yelho mi sing da sokalak pa yaba thorang kudingmaki mayok da M suna thengnagani haina phongdorokli
ngase yu khangogdana sitkiba kanba nonglei nungsitna yum kaya humdokre uwa yauna electric post kaya tekle mafam kaya da chawna amangata thokle Amasong Manipur Fire Service na Fire Service Week haina Manipur ki mafam kaya da palan taunaringai cheraga sida Rims Nursing College ki Ladies Hostel number 2 Chada Marfurom maina tumna chakre